ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯃꯟ ꯃꯥꯒꯤ ꯂꯝꯗꯝꯗ ꯏꯔꯣꯡ ꯄꯥꯠ ꯀꯣꯂꯣꯏꯕ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯕꯣꯏ꯫ ꯍꯅꯨꯕ ꯆꯤꯡꯁꯥꯡꯅ ꯅꯣꯡꯄꯣꯛꯇ ꯊꯥ ꯃꯆꯦꯠ ꯁꯥꯕꯒꯨꯝꯅ ꯈꯟꯗꯨꯅ ꯂꯩ꯫ ꯆꯤꯡ ꯑꯗꯨꯗꯒꯤ ꯆꯨꯝꯊꯔꯛꯄ ꯆꯤꯡꯖꯨꯝ ꯂꯥꯏꯖ ꯏꯐꯨꯠꯀꯤ ꯂꯣꯛꯀꯤ ꯏꯁꯤꯡ ꯀꯌꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯗ ꯏꯇꯤꯜꯂꯤ꯫ ꯑꯗꯨꯅ ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯖ ꯏꯁꯤꯡꯁꯤ ꯀꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯊꯔꯣ ꯊꯝꯕꯥꯜ ꯊꯥꯔꯤꯛꯊꯥ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯆꯣꯡꯈꯠꯂꯛꯄ ꯃꯅꯥꯅ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯄꯨꯝꯁꯪ ꯍꯦꯛ ꯁꯪꯍꯟꯈ꯭ꯔꯦ꯫ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯗ ꯈꯨꯜꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯁꯤꯡꯅ ꯐꯤꯉꯧ ꯐꯧꯕꯗꯨ ꯃꯉꯥꯏꯕꯅꯤ꯫ ꯉꯁꯤꯅ ꯅꯣꯡꯃ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯅꯤꯈꯛ ꯃꯕꯦꯝꯃ ꯂꯩꯁꯅꯥ ꯁꯛꯇꯝꯂꯧ ꯈ꯭ꯋꯥꯡꯗꯅ ꯇꯨꯡꯒꯣꯜ ꯈꯨꯠꯇꯅ ꯂꯣꯡꯗꯥꯏ ꯏꯟꯅꯕ ꯂꯝꯊꯥꯡꯒꯨꯝꯕ ꯐꯤ ꯑꯃꯅ ꯃꯅꯪꯒꯟꯗ ꯃꯇꯦꯛ ꯑꯃꯗ ꯍꯥꯏꯊꯍꯜꯂꯒ ꯃꯀꯣꯛ ꯑꯗꯨꯗ ꯈꯣꯏꯅ ꯌꯦꯠꯁꯤꯜꯂꯤ꯫ ꯃꯗꯨꯅ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯈꯣꯏꯅꯧ ꯏꯔꯣꯡ ꯄꯥꯠꯁꯨ ꯃꯌꯧꯔꯤ꯫ ꯉꯁꯤ ꯅꯣꯡꯗꯤ ꯀꯩ ꯅꯨꯡꯒꯤꯅꯣ? ꯄꯥꯠ ꯑꯁꯤꯗ ꯈꯨꯟꯖꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈꯣꯏꯅꯧ ꯏꯇꯥ ꯀꯅꯥ ꯑꯃꯇ ꯂꯩꯔꯝꯗꯕ ꯑꯁꯤꯕꯣ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯐꯠꯇꯔꯅꯤ ꯈꯣꯏꯅꯧ꯫ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯔꯝꯗ꯭ꯔꯤꯕꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯉꯁꯤ ꯅꯣꯡꯃ ꯑꯁꯦ ꯊꯧꯖꯥꯟꯕꯤꯔꯕꯅꯤ꯫ ꯀꯅꯥ ꯑꯃꯇ ꯂꯩꯇ꯭ꯔꯤꯉꯩ ꯏꯅꯤꯡ ꯇꯦꯛꯈꯩ ꯂꯦꯝꯂꯩ ꯉꯥꯕꯨ ꯇꯥꯜꯍꯧꯁꯤꯅꯦ꯫ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯗꯧꯔꯤ꯫ ꯈꯣꯏꯅꯧ ꯍꯦꯛꯇ ꯀꯨꯝꯁꯤ ꯂꯦꯝꯂꯩ ꯉꯥ ꯊꯤꯔꯁꯤ꯫ ꯋꯥꯡꯂꯦꯟ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯠꯄꯥꯜꯗ ꯍꯦꯛꯇ ꯀꯨꯝꯊꯕ ꯍꯧꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯏꯇꯥ ꯁꯥꯟꯅꯔꯛꯏ꯫ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯛꯏ꯫ ꯌꯨꯝꯁꯨ ꯌꯨꯝꯂꯣꯟ 3 ꯀꯥꯜꯂꯒ ꯂꯩ꯫ ꯑꯅꯤ ꯑꯁꯤ ꯋꯥꯅ ꯅꯪꯅ ꯍꯧꯖꯔꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯌꯥꯝꯕꯅꯤꯅ ꯃꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯈꯔ ꯃꯐꯩ꯫ ꯑꯗꯨꯕꯨ ꯁꯞꯇ ꯆꯨꯗ ꯍꯦꯜꯂꯕꯤ ꯇꯝꯄꯥꯛ ꯌꯨꯝ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯄꯣꯝꯕꯤ ꯁꯤꯡꯉꯦꯜꯒꯨꯝ ꯄꯣꯝꯖꯔꯤꯕꯤ ꯍꯌꯥꯏꯅꯨꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗꯒ ꯃꯈꯣꯏ ꯑꯅꯤ ꯇꯔꯛ ꯇꯔꯛ ꯈꯨꯅꯨ ꯈꯣꯡꯕꯒꯨꯝꯅ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯏ꯫ ꯄꯥꯠꯇꯒꯤ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯁꯤꯕꯨ ꯈꯨꯃꯟ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ 8 ꯁꯦꯟꯖꯥ ꯇꯥꯜꯂꯤ꯫ ꯐꯪꯂꯛꯄ 8 ꯁꯦꯟꯖꯥ ꯑꯗꯨꯅ 10 ꯆꯦꯡꯕꯨ ꯋꯥꯜꯂꯒ ꯏꯃꯨꯡ ꯑꯗꯨ ꯄꯨꯟꯅꯩ꯫ ꯄꯤꯛꯅ ꯑꯋꯥ ꯎꯂꯦꯟ ꯅꯪꯂꯛꯄꯅ ꯌꯨꯝ ꯀꯣꯏꯕꯗꯤ ꯐꯖꯅ ꯍꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯩ, ꯑꯃꯨꯛꯁꯨ ꯍꯦꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯀꯥꯞ ꯈꯖꯤꯛ ꯂꯥꯞꯅꯅ ꯉꯥ ꯐꯥꯅꯕ ꯇꯧꯔꯤ꯫ ꯍꯌꯥꯏꯅꯨ ꯊꯣꯠꯂꯕ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯅꯤꯗꯨꯅ ꯂꯣꯡꯗꯥꯏꯒꯤ ꯅꯥꯛ ꯌꯦꯠꯇ ꯄꯥꯏꯗꯨꯅ ꯀꯕꯣ ꯅꯥꯄꯤ ꯍꯧꯔꯤꯕ ꯍꯥꯕꯨꯡ ꯃꯔꯛ ꯑꯗꯨꯗ ꯊꯣꯛ ꯍꯦꯛ ꯈꯣꯟꯖꯤꯜꯂꯤ꯫ ꯉꯥꯌꯥꯝ ꯐꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯅ ꯇꯧꯖꯕꯅꯤ꯫ ꯂꯛꯂꯛꯀꯗ꯭ꯔꯥ? ꯉꯥꯅꯞ ꯉꯥꯊꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯅꯞꯂꯛꯇꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ, ꯏꯃꯥ ꯏꯕꯦꯝꯃ ꯑꯁ ꯀꯥꯀꯤꯖꯧꯅꯤ ꯃꯆꯦ ꯑꯁꯤꯅ ꯊꯤꯜꯂꯝꯅꯤꯗ ꯃꯨꯟꯅꯒ ꯌꯦꯡꯂꯒ ꯇꯧꯋꯣ꯫ ꯊꯤꯟꯈ꯭ꯔꯕꯗꯤ ꯂꯥꯏꯖꯧꯅꯤ ꯄꯥꯛ ꯍꯦꯛ ꯆꯩꯅꯥꯍꯟꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯎꯍꯧꯗꯦ ꯍꯥꯏꯋꯥꯅꯤ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯂꯣꯠꯁꯤꯟꯗꯨꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯉꯥ ꯇꯥꯅꯩ꯫ ꯍꯟꯗꯃꯨꯛꯇꯤ ꯍꯌꯥꯏꯅꯨ ꯀꯧꯕꯤ ꯅꯨꯆꯥ ꯃꯥꯅ ꯄꯩꯌꯥ ꯆꯦꯞꯁꯤꯂꯣꯡ ꯁꯅꯥ ꯌꯥꯏꯉꯥꯞꯂꯣꯡ ꯃꯕꯦꯝꯃ ꯂꯩꯁꯅꯥ ꯈꯨꯠꯄꯥꯏꯂꯣꯡ ꯃꯁꯥꯕꯤ ꯃꯥꯕꯨ ꯊꯤꯅꯂꯣꯡ ꯄꯥꯠꯀꯤ ꯃꯆꯤ ꯑꯃꯗ ꯀꯧꯅꯥ ꯍꯧꯔꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯈꯣꯟꯖꯤꯜꯂꯨꯏ꯫ ꯌꯦꯡꯂꯨꯕꯗ ꯂꯤꯟ ꯃꯀꯨ ꯁꯥꯡꯂꯞ ꯇꯧꯕ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯍꯌꯥꯏꯅꯨ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯍꯦꯛꯇ ꯂꯥꯎꯔꯛꯏ, ꯊꯥꯡꯖꯂꯤꯟ ꯊꯥꯡꯖꯂꯤꯟꯒꯤ ꯃꯀꯣꯛ ꯈꯣꯏꯅꯧ! ꯐꯠ ꯌꯦꯡꯊꯣꯛꯇꯨꯅ, ꯀꯔꯤ ꯍꯥꯏꯕꯅꯣ? ꯇꯨ ꯑꯃꯨꯛꯇ ꯃꯤꯠꯌꯦꯡ ꯅꯧꯅꯦ ꯊꯥꯡꯖꯂꯤꯟꯒꯤ ꯃꯀꯨꯅꯦ꯫ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯒ ꯑꯣꯏꯔꯕꯣꯏ ꯍꯦꯛꯅꯤꯡꯉꯤ꯫ ꯊꯥꯡꯖꯂꯤꯟꯒꯤ ꯃꯀꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯍꯤꯡꯕꯁꯨ ꯅꯠꯇꯕꯗꯨꯕꯣ꯫ ꯍꯣ ꯀꯩꯁꯨ ꯆꯤꯛꯂꯛꯑꯣꯏꯌꯦ ꯃꯗꯨꯅ꯫ ꯏꯇꯥ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩꯗꯤꯅꯦ ꯊꯥꯡꯖꯂꯤꯟꯁꯦ ꯌꯥꯝꯅ ꯀꯤꯖꯩ꯫ ꯃꯥꯕꯨ ꯎꯕꯗ ꯏꯁꯥꯁꯦ ꯊꯛ ꯊꯛ ꯅꯤꯛꯏ ꯇꯨ ꯆꯨꯡꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯐꯥꯒꯤ ꯑꯣꯏꯅ, ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯤꯟ ꯃꯀꯨꯗꯨ ꯅꯪꯒꯤ ꯉꯍꯥꯞ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯍꯦꯛ ꯍꯥꯞꯆꯤꯟꯈꯣ꯫ ꯑꯗꯨꯒ ꯅꯌꯨꯝꯗ ꯄꯨꯈꯣ꯫ ꯃꯣꯂꯥꯡꯈꯥꯗ ꯊꯝꯂꯒ ꯄꯨꯟꯅ ꯍꯦꯛ ꯇꯨꯃꯤꯟꯅꯧ꯫ ꯆꯠꯊꯣꯛꯑꯣꯗ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯕꯒꯦ? ꯉꯝꯖꯔꯣꯏ ꯑꯩ꯫ ꯂꯤꯟ ꯃꯀꯨ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ, ꯍꯦ ꯊꯥꯡꯖꯂꯤꯟ ꯅꯪꯇꯅꯤꯀꯣ ꯁꯤꯕ ꯅꯥꯏꯗꯕ ꯃꯄꯣꯛ꯫ ꯅꯪꯒꯨꯝꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯁꯤꯕ ꯅꯥꯏꯔꯝꯗ꯭ꯔꯕꯗꯤ ꯀꯌꯥꯗ ꯐꯒꯅꯤ꯫ ꯅꯪꯒꯨꯝ ꯑꯣꯏꯔꯝꯂꯕꯗꯤ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯆꯥꯛꯇꯣ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯗ ꯈꯛ ꯐꯪꯂꯝꯃꯣꯏꯀꯣ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯥꯕꯨ ꯌꯦꯡ, ꯊꯥꯡꯖꯂꯤꯟꯅ ꯁꯤꯕ ꯅꯥꯏꯈꯤꯗꯕ ꯑꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯖꯕ꯭ꯔꯥ? ꯈꯪꯗꯦ꯫ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯏꯙꯧꯅ ꯂꯩꯔꯤꯀꯥꯟꯗ ꯂꯤꯟꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯝꯃꯤ꯫
ꯁꯤꯟꯕꯨꯡ ꯋꯥꯔꯤ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯍꯥꯏꯗꯨꯅꯤꯗ ꯑꯁꯨꯝ ꯆꯨꯝꯗ ꯑꯗꯨꯃꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯅꯠꯇꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯑꯩ ꯂꯤꯔꯛꯀꯦ ꯅꯪ ꯇꯥꯎꯀꯣ ꯂꯤꯌꯣ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯑꯗꯨꯕꯨꯔꯣ ꯊꯥꯏꯅ ꯍꯩ ꯆꯥꯛꯀꯤ ꯃꯇꯝꯗꯅꯦ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯌꯥꯝꯅ ꯆꯦꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯇꯥꯏꯕꯪꯗ ꯂꯥꯏꯕꯛ ꯑꯣꯏꯅ ꯄꯣꯛꯂꯕ ꯃꯥꯅꯅꯦ ꯅꯣꯡꯃ ꯀꯣꯔꯧ ꯑꯃꯗ ꯄꯥꯃꯦꯜ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯋꯥꯈꯜ ꯀꯌꯥ ꯈꯟꯕꯖꯥꯠꯅꯤ ꯃꯗꯨꯒꯤ ꯇꯨꯡꯗꯅꯦ ꯃꯥꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯕꯣꯏ ꯇꯥꯎ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏ ꯂꯣꯏꯅ ꯇꯥꯎ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯔꯝꯕ ꯖꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯁꯤꯕ ꯅꯥꯏꯍꯜꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅꯧ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯣ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯇꯥꯟꯅꯔꯕꯖꯥꯠꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤꯁꯨ ꯇꯥꯕꯖꯥꯠꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕ ꯑꯅꯤꯈꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤꯃꯨꯛ ꯁꯥꯟꯅꯕꯖꯥꯠꯅꯤ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪꯒꯤ ꯆꯥꯛ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯐꯨꯠꯂꯒ ꯀꯔꯝ ꯀꯥꯟꯗꯅꯣ ꯆꯥꯗꯣꯏꯁꯦ ꯆꯥꯛꯄꯨ ꯊꯣꯡꯉꯤꯔ ꯅꯨꯡꯕꯨ ꯐꯨꯠꯂꯤꯔ ꯉꯁꯤꯅꯦ ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯤ ꯐꯨꯔꯛꯇꯅ ꯇꯣꯛꯅꯤꯀꯣ ꯍꯦꯔꯥ ꯀꯔꯤ ꯋꯥꯅꯦ ꯍꯥꯏꯕꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯔꯤꯗꯅ ꯅꯨꯄꯤ ꯑꯩꯒꯤ ꯃꯇꯦꯡ ꯁꯤꯀꯤ ꯑꯃꯠꯇ ꯄꯥꯡꯁꯤꯟꯕꯤꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯔꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯑꯩ ꯂꯧꯔꯝꯕꯒꯤ ꯅꯔꯥꯏꯕꯛ ꯐꯕꯅꯤꯀꯣ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯅꯪ ꯆꯥꯖꯕꯅꯤ ꯈꯪꯉꯨꯍꯦ ꯋꯥꯗꯨ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨꯅꯦ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯊꯤꯔꯛꯎꯅꯦ ꯍꯣ ꯊꯤꯔꯒꯦ ꯀꯔꯤ ꯂꯥꯏꯅ ꯁꯥꯕ ꯙꯥꯇꯨꯅ ꯅꯪꯕꯣ ꯑꯁꯨꯛ ꯉꯝꯁꯤ ꯉꯝꯗꯕꯁꯤꯕꯣ ꯆꯥꯛꯁꯤ ꯃꯅꯤꯜꯇ ꯑꯣꯏꯁꯨ ꯉꯥꯏꯍꯥꯛꯇ ꯆꯠꯍꯟꯈꯤꯒꯦ ꯇꯧꯕꯅꯤ ꯊꯤꯔꯛꯑꯒꯦ ꯍꯥꯏꯔꯒ ꯄꯨꯈꯝꯗꯨꯗ ꯆꯥꯛꯇꯨ ꯊꯤꯗꯣꯛꯏ ꯅꯨꯄꯥꯗꯣ ꯍꯔꯥꯎꯅ ꯆꯥꯕ ꯍꯧꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯏꯄꯨꯝꯁꯨ ꯊꯤꯠꯄ ꯃꯤꯋꯥꯁꯨ ꯇꯥꯕ ꯑꯩꯗꯅꯦ ꯃꯐꯝ ꯀꯗꯥꯏꯗꯅ ꯂꯩꯖꯈ꯭ꯔꯒ ꯐꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯗꯨ ꯃꯗꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯏ ꯅꯨꯄꯥꯗꯨꯅ ꯍꯪꯉꯤ ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯧ ꯂꯩꯇꯕ ꯃꯤ ꯑꯁꯤꯕꯣ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡꯒꯨꯝꯕ ꯃꯤꯔꯦꯝ ꯑꯣꯏꯔꯝꯒꯅꯤꯒꯦ ꯍꯦꯔ ꯅꯨꯄꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯕꯗꯣ ꯇꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨ ꯌꯦꯡꯕꯤꯔꯨꯁꯣꯗꯅ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯕꯗꯨꯕꯨ ꯃꯥꯅ ꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯔꯝꯕ ꯖꯤꯕ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯁꯤꯕ ꯅꯥꯏꯗꯕ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕ ꯍꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯨꯁꯨꯋꯣ ꯑꯩ ꯆꯥꯛ ꯆꯥꯔꯤꯁꯤ ꯅꯪ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯥ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯀꯔꯤ ꯊꯣꯛꯄ ꯇꯥꯔꯕꯁꯨ ꯆꯥꯛꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯑꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯂꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯇꯥꯏꯕꯪ ꯃꯤꯅ ꯑꯗꯨꯝꯅ ꯃꯊꯤꯕꯣꯡ ꯆꯥꯗꯨꯅ ꯃꯔꯩ ꯊꯣꯛꯏ ꯑꯇꯩ ꯖꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯊꯋꯥ ꯁꯥꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯕꯖꯥꯠꯅꯤ ꯂꯥꯏꯕꯛ ꯀꯨꯝꯂꯕ ꯅꯨꯄꯥꯗꯨꯅ ꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯤꯟ ꯑꯃꯈꯛ ꯃꯀꯣꯛ ꯐꯟꯗꯨꯅ ꯂꯩꯔꯝꯕꯣꯏ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯟ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯤ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯁꯤꯕ ꯅꯥꯏꯔꯅꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯍꯌꯥꯏꯅꯨ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯋꯥꯔꯤꯅꯤ ꯀꯥꯏꯅ ꯏꯕꯦꯝꯃ ꯃꯤꯅ ꯇꯥꯔꯗꯤ ꯅꯪ ꯆꯥꯅꯤ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯥꯅ ꯍꯣ ꯑꯩꯈꯣꯏꯗꯧꯅ ꯂꯤꯕꯤꯔꯝꯕ ꯅꯪꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯊꯑꯣꯏꯅ ꯂꯤꯔꯒ ꯑꯗꯣ ꯁꯤꯒꯤ ꯂꯤꯟ ꯃꯀꯨ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯍꯨꯟꯖꯤꯛꯂꯝꯃꯣꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧꯖꯧ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯀꯅꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯇꯥꯔꯝꯕ ꯂꯤꯟ ꯃꯀꯨ ꯑꯃꯕꯨ ꯀꯔꯝꯅ ꯈꯨꯟꯗꯨꯅ ꯍꯦꯛꯇ ꯄꯨꯒꯅꯤ ꯑꯣꯏꯊꯣꯛꯇꯕ ꯑꯃꯅꯤ ꯉꯁꯤ ꯍꯌꯥꯏꯅꯨꯅ ꯃꯥꯅ ꯂꯣꯡ ꯈꯣꯟꯕꯗ ꯌꯥꯎꯔꯛꯏꯕ ꯂꯤꯟ ꯃꯀꯨ ꯑꯁꯤ ꯀꯔꯝꯕ ꯃꯌꯥꯏ ꯆꯦꯜꯂꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯖꯍꯧꯔꯁꯤꯅꯤ ꯍꯦ ꯊꯥꯡꯖ ꯃꯀꯨ ꯅꯐꯝꯗ ꯑꯗꯨꯝ ꯑꯩꯅ ꯂꯦꯡꯗꯅ ꯊꯝꯂꯝꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯃꯀꯨ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯝꯃꯤ ꯏꯔꯣꯡꯄꯥꯠ ꯑꯆꯝꯕ ꯄꯥꯠ ꯑꯃ ꯅꯠꯇꯦ ꯌꯦꯜꯍꯧꯉꯩꯗꯒꯤ ꯍꯧ ꯊꯋꯥꯏ ꯀꯌꯥꯕꯨ ꯊꯛꯄꯤꯔꯤꯕ ꯍꯤꯡꯍꯜꯂꯤꯕ ꯄꯥꯠ ꯑꯃꯅꯤ ꯍꯌꯥꯏꯅꯨ ꯃꯗꯥ ꯈꯣꯏꯅꯧ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯂꯣꯏꯅꯅ ꯈꯨꯃꯟ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯃꯈꯣꯏꯅ ꯐꯥꯕ ꯉꯥ ꯑꯗꯨꯕꯨ ꯌꯣꯜꯂꯨꯔꯦ ꯍꯥꯏꯔꯒ ꯃꯌꯨꯝ ꯃꯗꯨ ꯌꯨꯝꯅ ꯈꯣꯡꯋꯥꯏꯔꯛꯂꯤ ꯍꯌꯥꯏꯅꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯃꯃꯥꯅ ꯁꯨꯝꯕꯜꯗ ꯐꯧ ꯁꯨꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯦ ꯍꯥꯏꯔꯒ ꯄꯂꯦꯝ ꯅꯆꯥꯅ ꯇꯧꯒꯗꯕ ꯁꯤꯟꯊꯥꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯂꯦꯝ ꯅꯪꯅ ꯇꯧꯕꯗꯤ ꯀꯗꯥꯏ ꯁꯨꯛꯇꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯅꯆꯥ ꯇꯧꯖꯒꯦ ꯏꯆꯥꯅ ꯂꯦꯝꯂꯩ ꯉꯥ ꯇꯥꯟꯕ ꯆꯠꯈꯤꯕ ꯑꯗꯨꯗ ꯍꯣꯔꯦꯟ ꯏꯆꯥꯅ ꯍꯜꯋꯥꯏꯔꯛꯂꯒ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯄꯂꯦꯝꯅ ꯃꯥꯅ ꯑꯗꯨꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯆꯥ ꯑꯩꯅ ꯑꯗꯨꯝ ꯇꯧꯗꯧꯕ ꯃꯔꯩꯔꯤ ꯅꯆꯥ ꯀꯔꯤꯁꯨ ꯋꯥꯗꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯂꯦꯝ ꯃꯃꯥꯗ ꯈꯨꯠꯁꯤꯟꯅꯩ ꯁꯦ ꯄꯂꯦꯝ ꯅꯆꯥ ꯑꯩꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯇꯥꯟꯖꯔꯛꯄ 3 ꯁꯦꯟꯖꯥꯅꯤ
ꯏꯃꯣ ꯏꯃꯥꯗ ꯑꯃꯨꯛ ꯄꯤꯗ꯭ꯔꯕꯁꯨ ꯅꯪꯅ ꯑꯗꯨꯛ ꯊꯝꯖꯤꯟꯖꯔꯣ ꯑꯉꯥꯡꯅ ꯁꯦꯜ ꯄꯥꯏꯕ ꯍꯧꯅꯗꯤ ꯄꯜꯂꯦ ꯁꯤ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯔꯒ ꯅꯝꯗꯅ ꯃꯗꯨꯕꯨ ꯄꯤꯔꯤ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯨꯛꯇꯣ ꯑꯃꯨꯛ ꯂꯧꯗꯨꯅ ꯃꯃꯥꯅ ꯇꯧꯔꯝꯕ ꯁꯤꯟꯊꯥꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯩ ꯍꯌꯥꯏꯅꯨ ꯊꯣꯠꯂꯕꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯣꯝꯕꯒꯤ ꯑꯋꯥꯕ ꯂꯩꯇꯦ ꯅꯣꯝꯂꯤꯕ ꯃꯈꯩ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯅꯨꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯑꯃꯈꯛ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯂꯩ ꯃꯥꯏꯕꯤꯅꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯩ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯆꯍꯤ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯅꯍꯥꯟꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯈꯣꯏꯗꯧꯋꯥ ꯍꯥꯏꯕ ꯐꯠꯇꯕ ꯃꯍꯩ ꯑꯁꯤ ꯇꯧꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜꯕꯨ ꯁꯥꯡꯇꯣꯛꯅꯕ ꯍꯤꯡꯍꯟꯕ ꯉꯝꯂꯤꯕꯅꯤ ꯃꯊꯟꯇꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯅ ꯈꯣꯏꯗꯧꯋꯥ ꯂꯩꯋꯥ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯈꯪꯅꯔꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯆꯍꯤ ꯑꯁꯤ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯀꯨꯏꯅ ꯄꯨꯟꯁꯤ ꯃꯍꯥꯛꯁꯤ ꯂꯥꯏꯄꯣꯛꯀꯨꯝꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯅꯩ ꯂꯩꯁꯥꯡ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯝꯈ꯭ꯔꯕ ꯀꯥꯈꯨ ꯃꯆꯥꯗꯨꯗ ꯊꯧꯃꯩ ꯑꯃ ꯃꯩꯔꯤ ꯄꯤꯛꯅ ꯊꯥꯟ ꯀꯧꯅꯥꯒꯤ ꯁꯦꯒꯥꯏꯕ ꯐꯛ ꯑꯃꯗ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯈꯣꯏꯗꯧꯋꯥ ꯂꯥꯏ ꯍꯥꯛꯇꯛ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕ ꯂꯥꯏꯋꯥ ꯂꯥꯏ ꯁꯥꯖꯅꯕ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯇꯧꯗꯨꯅ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯤꯑꯣꯏꯒꯤ ꯊꯋꯥꯏꯕꯨ ꯍꯦꯛꯇ ꯆꯤꯡꯕ ꯉꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯩꯁꯤꯡ ꯑꯁꯤ ꯁꯥꯡꯗꯣꯛꯍꯜꯂꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯆꯍꯤ 100 ꯁꯨꯗꯨꯅ ꯍꯤꯡꯂꯤꯕ ꯑꯁꯤꯅꯤ ꯑꯗꯨꯁꯨ ꯇꯒꯠ ꯇꯦꯛꯂꯤꯕꯤ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯧꯅ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯃꯊꯟꯇ ꯅꯣꯛꯆꯩ ꯀꯨꯔꯨ ꯀꯥꯔꯕ ꯃꯄꯣꯛ ꯍꯧꯃꯌꯥ ꯂꯥꯡꯂꯕ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯃꯍꯥꯛ ꯑꯁꯤ ꯃꯁꯥ ꯃꯊꯟꯇꯅꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯅꯨꯡꯉꯥꯏꯖꯅ ꯂꯩꯔꯤꯕꯅꯤ ꯋꯥꯈꯜꯗ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯕꯁꯨ ꯆꯍꯤꯅ ꯄꯨꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯂꯨ ꯇꯣꯡ ꯁꯔꯨ ꯄꯣꯂꯥꯡꯕ ꯀꯨꯞꯂꯤꯕ ꯎꯟꯁꯥꯗꯨ ꯐꯅ ꯈꯨꯏꯔꯤ ꯐꯖꯅ ꯈꯨꯏꯔꯦ ꯍꯥꯏꯕ ꯌꯥꯔꯤ ꯅꯣꯡꯃ ꯂꯩꯁꯥꯡꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯍꯦꯛ ꯂꯥꯛꯂꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯏꯀꯣꯟ ꯀꯣꯟꯅ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏ ꯂꯥꯎꯍꯦ ꯍꯦꯛꯇꯗꯤ ꯃꯍꯦꯛꯂꯗꯕꯅꯤ ꯁꯖꯤꯕꯨ ꯊꯥꯒꯤ ꯂꯩꯍꯥꯎ ꯂꯩꯔꯣꯟ ꯑꯁꯤꯒꯤ ꯃꯅꯝꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯁꯦ ꯐꯥꯎꯅ ꯆꯠ ꯉꯝꯗ꯭ꯔꯦ ꯏꯇꯥ ꯑꯁ ꯅꯪꯕꯨ ꯃꯄꯨꯗꯁꯨ ꯍꯥꯏꯗꯅ ꯂꯩꯍꯥꯎ ꯍꯦꯛꯀꯅ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯄꯨꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯇꯗꯅꯀꯣ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯊꯤꯅ ꯉꯥꯡꯕꯤꯔꯛꯀꯅꯤꯁꯦ ꯍꯣꯏ ꯌꯨꯝꯁꯤꯗ ꯍꯅꯨꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯟꯕꯤ ꯃꯥꯇꯅꯤ ꯂꯩꯔꯤꯕ ꯎꯈ꯭ꯔꯕꯁꯨ ꯂꯧꯔꯛꯂꯕꯁꯨ ꯍꯦꯛꯇ ꯀꯟꯅ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯤ ꯃꯥꯅ ꯇꯥꯟꯅꯔꯛꯄ ꯐꯪꯒꯗꯕ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯂꯩꯍꯥꯎ ꯑꯁꯤꯗꯁꯨ ꯍꯦꯛꯇꯅ ꯃꯇꯣꯛꯂꯔꯣꯏ ꯃꯁꯤꯕꯨ ꯍꯦꯛꯂꯒꯅꯦ ꯅꯥꯄ ꯑꯁꯤꯗ ꯍꯦꯛꯇ ꯆꯤꯟꯒꯦ ꯁꯝꯂꯥꯡ ꯃꯇꯣꯟꯗꯁꯨ ꯆꯤꯟꯒꯦ ꯆꯤꯟꯕꯨꯗꯤ ꯆꯤꯟꯅꯤꯡꯉꯤ ꯑꯩꯗꯤꯅꯦ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗ ꯌꯥꯝꯅ ꯉꯥꯎꯏ ꯌꯦꯡꯉꯨ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯦ ꯀꯌꯥꯗ ꯆꯥꯎꯔꯤꯕꯅꯣ ꯑꯩꯒꯨꯝꯕ ꯑꯅꯤꯅ ꯀꯣꯟꯕꯗ ꯊꯨꯡꯂꯣꯏ ꯍꯥꯏꯕ ꯂꯥꯏꯑꯣꯏꯔꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯥ ꯃꯔꯦꯡ ꯑꯁꯤꯅ ꯀꯌꯥꯗ ꯄꯨꯡꯂꯤꯕꯅꯣ ꯇꯨ ꯑꯁꯣꯝꯗ ꯌꯦꯡꯉꯨꯅꯤ ꯃꯅꯥ ꯑꯄꯨꯡꯕ ꯃꯔꯛꯁꯤꯗ ꯂꯩꯍꯥꯎ ꯑꯅꯤꯈꯛ ꯈꯝꯕ꯭ꯔꯥꯡꯅꯅ ꯄꯣꯝꯂꯤꯁꯦ ꯐꯖꯗ꯭ꯔ ꯈꯣꯏꯅꯧ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯏ ꯍꯥꯏꯕ ꯍꯣ ꯑꯗꯨꯅꯕꯨ ꯍꯦꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤꯅꯤ ꯍꯌꯥꯏꯅꯣ ꯀꯔꯝ ꯍꯥꯏꯅ ꯍꯦꯛꯀꯅꯤ ꯃꯁꯤꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯨꯕꯅ ꯑꯁꯨꯛ ꯆꯥꯎꯕ ꯄꯥꯃꯦꯜ ꯃꯥꯕꯨ ꯍꯦꯛꯇ ꯃꯀꯥꯕꯁꯨ ꯉꯝꯂꯣꯏ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯍꯩꯋꯥꯅꯤ ꯅꯪꯕꯣ ꯃꯗꯨꯕꯨ ꯑꯩꯅ ꯈꯪꯖꯕꯔꯗ ꯉꯥ ꯐꯥꯔꯝꯗꯥꯏꯗꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯕꯗꯥꯏ ꯅꯪ ꯂꯩꯍꯥꯎ ꯑꯁꯦ ꯍꯦꯛꯅꯕ ꯎꯄꯥꯏ ꯑꯃꯇꯪꯗꯤ ꯄꯨꯊꯣꯔꯛꯎ ꯀꯩꯗꯧꯒꯦ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯃꯥꯏꯗꯨ ꯀꯣꯏꯔꯩ ꯂꯩꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯩ ꯑꯃꯅ ꯍꯦꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯆꯩꯅꯣ ꯄꯜꯂꯤꯗ ꯌꯦꯡꯗꯧ ꯈꯔ ꯍꯧꯔꯤꯁꯦ ꯑꯃ ꯊꯨꯗꯦꯛꯁꯦ ꯍꯥꯏꯔꯣ ꯊꯨꯗꯦꯛꯄ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯁꯪ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯇꯨꯅ ꯇꯨꯡꯗ ꯅꯤꯡꯗꯨ ꯌꯩꯅ ꯁꯝꯂꯥꯡ ꯑꯃꯨꯕ ꯑꯗꯨꯅ ꯖꯨꯝ ꯋꯥꯏ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯎꯔꯒ ꯃꯕꯨꯛꯅꯤꯡꯗ ꯃꯗꯣꯝ ꯍꯥꯏꯖꯩ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯕꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯃꯆꯥꯁꯤꯕꯣ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯑꯁꯨꯛ ꯐꯖꯩ ꯃꯥꯡꯗꯒꯤꯒ ꯌꯦꯡꯂꯕꯗꯤ ꯀꯌꯥꯗ ꯐꯖꯔꯅꯤ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯁꯨꯁꯥ ꯅꯈꯣꯏꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯅꯦ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯏꯕꯦꯟ ꯍꯣꯏꯒꯤ ꯂꯩꯍꯥꯎꯁꯦ ꯂꯩꯔꯣꯟ ꯑꯣꯏꯅ ꯈꯔ ꯃꯁꯥꯠꯄ ꯌꯥꯎꯔꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄꯗ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯃꯅꯝ ꯑꯁꯤꯅ ꯅꯤꯡꯉꯣꯜꯒꯤ ꯄꯨꯛꯅꯤꯡ ꯂꯀꯥ ꯑꯁꯤ ꯄꯨꯡꯐꯥ ꯍꯦꯛ ꯐꯥꯖꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗ ꯂꯩꯍꯥꯎꯁꯦ ꯍꯦꯛꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯦꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯍꯦꯛꯎ ꯏꯁꯨꯁꯤꯡꯅ ꯍꯦꯛꯄꯕꯨ ꯀꯩꯅꯣ
ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯀꯥꯕ ꯉꯝꯂꯣꯏ ꯀꯔꯝ ꯍꯥꯏꯅ ꯍꯦꯛꯀꯅꯤ ꯅꯈꯣꯏꯕꯣ ꯑꯗꯨꯅꯤ ꯑꯣꯏꯔꯤꯁꯦ ꯌꯦꯡꯗꯧꯁꯦ ꯍꯦꯛꯇ ꯊꯦꯛꯂꯒꯦ ꯇꯧꯕꯅꯤ ꯁꯦ ꯅꯕꯦꯟ ꯋꯥ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯌꯨꯝꯒꯤ ꯂꯥꯏꯆꯤꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛꯁꯦ ꯑꯁꯤ ꯂꯧꯔꯨꯁꯨ ꯑꯁꯤ ꯍꯦꯛꯅꯕ ꯍꯣꯏꯅꯦ ꯏꯕꯦꯟ ꯑꯁꯤꯅꯤ ꯌꯥꯅꯤꯀꯣ ꯏꯇꯥ ꯑꯩ ꯑꯁꯤ ꯂꯧꯔꯨꯒꯦ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡ ꯊꯥꯡꯈꯤ ꯂꯩꯁꯪꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯕꯦꯝꯃ ꯏꯁꯨꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯏꯕꯦꯟ ꯀꯣꯂꯣꯏꯅ ꯍꯌꯥꯏꯅꯨ ꯀꯧꯏ ꯍꯌꯥꯏꯅꯨ ꯍꯥꯏꯕ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯕꯨꯛꯅꯤꯡꯗ ꯁꯠ ꯍꯥꯏꯖꯩ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯨꯝꯅ ꯄꯥꯟꯈ꯭ꯔꯦ ꯍꯌꯥꯏꯅꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯃꯤꯠꯅꯒ ꯌꯥꯔꯛꯇꯕꯒ ꯋꯥꯈꯜꯒ ꯑꯣꯏꯁꯤꯜꯂꯨꯗꯕꯒ ꯍꯦꯛ ꯈꯪꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯈꯪꯂꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯈꯟꯈ꯭ꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯄꯣꯂꯥꯡꯈꯣꯛꯀꯤ ꯆꯩ ꯑꯗꯨꯅ ꯎꯊꯛꯇ ꯁꯥꯠꯄ ꯂꯩꯍꯥꯎ ꯑꯗꯨꯕꯨ ꯍꯦꯛꯂꯤ ꯑꯅꯤ ꯑꯗꯨꯝ ꯍꯦꯛꯇꯣꯛꯂꯤ ꯆꯤꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯁꯝꯗꯣꯜ ꯑꯃꯗ ꯀꯣꯌꯦꯠ ꯍꯦꯛ ꯌꯦꯠꯁꯤꯟꯈ꯭ꯔꯤ ꯆꯩꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯟ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯅꯈꯣꯏꯒꯤ ꯂꯩꯍꯥꯎꯁꯦ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯣꯡꯃ ꯑꯃꯨꯛ ꯍꯦꯛꯄ ꯂꯥꯛꯀꯦ ꯏꯇꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯌꯥꯏꯅꯨꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯕꯦꯟ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯤ ꯂꯩꯁꯪ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇ ꯇꯨꯡꯗ ꯎꯔꯤꯕ ꯍꯌꯥꯏꯅꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯜꯂꯤ ꯅꯪꯁꯦ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯏꯔꯦ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯥꯒꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯐꯝ ꯀꯥꯈꯨ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯟꯈ꯭ꯔꯤ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯃꯈꯨꯝ ꯈꯨꯝꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯃ ꯀꯗꯥꯏꯗꯒꯤꯅꯣ ꯍꯦꯛ ꯄꯨꯊꯣꯔꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯌꯥꯍꯧꯈ꯭ꯔꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯝꯕꯥꯜ ꯁꯅꯥ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯌꯥꯏꯅꯨ ꯑꯁꯤ ꯆꯍꯤ 2.5 ꯑꯗꯨꯋꯥꯏꯃꯨꯛꯇ ꯍꯥꯏꯕꯗ ꯃꯉꯥꯏꯔꯤ ꯃꯄꯨꯔꯣꯏꯕ ꯊꯣꯡꯂꯦꯟꯅ ꯍꯤꯗꯥꯛ ꯐꯅ ꯉꯥꯎꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯥꯟꯅꯔꯛꯄꯅꯤ ꯊꯝꯕꯥꯜ ꯁꯅꯥ ꯅꯨꯄꯤ ꯖꯥꯒ ꯑꯣꯏꯔꯤ ꯃꯤꯄꯥꯏꯕꯅ ꯂꯣꯏꯔꯤ ꯃꯆꯥ ꯐꯤꯁꯛ ꯑꯗꯨꯒ ꯃꯊ꯭ꯋꯥꯏꯗ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯐꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯊꯥꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯝꯂꯤ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯖꯩ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯒꯤ ꯍꯌꯥꯏꯅꯨ ꯏꯃꯥ ꯏꯆꯥ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯃꯥ ꯃꯄꯣꯛ ꯍꯥꯏꯕꯗꯨꯗ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯀꯔꯤ ꯄꯥꯞ ꯂꯪꯖꯔꯨꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯆꯩꯅꯥ ꯐꯪꯍꯜꯂꯤꯕꯅꯣ ꯅꯄꯥ ꯑꯉꯥꯎꯕ ꯑꯁꯤꯅ ꯍꯤꯗꯥꯛ ꯊꯛꯂꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯥꯟꯅꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯝꯗ꯭ꯔꯤꯕ ꯃꯤꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯀꯞꯂꯤ ꯃꯍꯥꯛꯅ ꯊꯨꯡꯂꯨꯔꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯂꯩꯁꯪꯒꯤ ꯌꯨꯝꯅꯤ ꯃꯥꯒꯤ ꯀꯥꯈꯨ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯑꯃ ꯑꯔꯨꯕ ꯂꯥꯏ ꯑꯃ ꯇꯥꯏꯔꯤꯕꯅꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯍꯧꯗꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯥꯅ ꯑꯗꯨ ꯈꯣꯏꯖꯪꯅ ꯂꯥꯏ ꯇꯥꯏꯅꯔꯤꯕ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯑꯔꯨꯕ ꯂꯥꯏꯅꯤ ꯑꯃꯨꯛ ꯀꯥꯏꯈꯤꯕꯗ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯀꯥꯏꯔꯤ ꯃꯗꯨꯗ ꯂꯩꯁꯪ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯖꯩ ꯃꯄꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯤꯅ ꯑꯁꯨꯛ ꯀꯟꯅ ꯑꯔꯨꯕ ꯂꯩ ꯇꯥꯏꯅꯔꯤꯉꯩ ꯇꯦꯡꯊꯥꯔꯛꯂꯤꯕꯁꯦ ꯋꯥꯌꯣꯡ ꯆꯥꯕ ꯃꯆꯥꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯃꯁꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯕꯨ ꯂꯣꯟꯅ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯏꯁ ꯂꯩꯁꯪ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯂꯣꯟꯅ ꯌꯦꯡꯒꯅꯤ ꯑꯩꯕꯨ ꯐꯥꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯁꯥꯔꯤꯕ ꯌꯦꯡꯒꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦ ꯇꯧꯒꯦꯕ ꯉꯁꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯁꯤꯕꯨ ꯍꯦꯛ ꯀꯥꯏꯍꯟꯕ ꯃꯁꯤꯒꯤ ꯇꯦꯛꯆꯥꯛꯇꯤ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯕꯨ ꯀꯥꯏꯍꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯊꯣꯛꯏ ꯌꯦꯡꯂꯨꯕꯗ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯍꯥꯏꯖꯩ ꯊꯝꯕꯥꯜ ꯅꯪ ꯑꯣꯏꯔꯦꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯌꯦꯠꯂꯤꯗꯀꯣ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯕꯤꯗꯕ ꯑꯁꯤꯗ ꯅꯪꯒꯤꯁꯦ ꯇꯧꯒꯦꯎꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯦꯕ ꯅꯪ ꯑꯩꯅꯅꯦ ꯂꯦꯝꯅ ꯈꯞꯊꯥꯔꯔꯣꯏ ꯊꯦꯡꯈꯥꯡ 2-3ꯂꯛꯇ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯊꯝꯕꯥꯜꯅ ꯍꯦꯛ ꯂꯩꯁꯪꯒꯤ ꯊꯕꯛꯇ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯈꯨꯜ ꯑꯗꯨꯃꯛꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯂꯩꯁꯪ ꯑꯁꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯩ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ ꯂꯩꯁꯪ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯅꯣ ꯄꯨꯊꯣꯔꯛꯏ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯂꯨꯕ ꯅꯠꯇꯦ ꯏꯀꯥꯎꯕ ꯀꯥꯎꯕ ꯋꯥ ꯑꯣꯏꯅ ꯃꯉꯣꯟꯗ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯌꯥꯏꯅꯨ ꯎꯕ ꯑꯁꯤꯗ ꯍꯌꯥꯏꯅꯨꯒꯤ ꯐꯖꯕꯅꯤ ꯀꯔꯤꯅꯤ ꯀꯂꯛꯄ ꯑꯃ ꯐꯥꯎꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯔꯤ
ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯒꯦ ꯉꯁꯤꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯈꯟꯖꯔꯛꯄ ꯅꯤꯡꯖꯔꯛꯄ ꯑꯁꯨꯝꯅ ꯈꯣꯏꯗ ꯋꯥ ꯁꯥꯟꯅꯗꯨꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯁꯤ ꯁꯥꯡꯗꯣꯛꯅ ꯍꯤꯡꯕ ꯌꯥꯕꯗꯤ ꯑꯩ ꯍꯤꯡꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯈꯤꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯑꯃꯗꯤ ꯑꯩꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯈꯤꯒꯅꯤ ꯑꯩꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯡꯗꯅꯕ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯒꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯒꯦ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯑꯗꯨꯕꯨ ꯈꯛꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯝꯗꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤꯗꯤ ꯃꯆꯥ ꯃꯁꯨ ꯃꯥꯒꯤ ꯏ ꯑꯣꯏꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯈꯨꯗꯛ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯃꯥꯏꯕꯤ ꯍꯥꯏꯕꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯤ ꯂꯥꯏꯁꯪ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯁꯥꯟꯅꯒꯦ ꯈꯟꯕ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯕ ꯂꯥꯏ ꯁꯥꯟꯅꯅꯕ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯍꯌꯥꯏꯅꯨ ꯂꯥꯏ ꯇꯤꯟꯕ ꯌꯥꯝꯅ ꯊꯥꯖꯩ ꯌꯥꯝꯅ ꯀꯤꯅ ꯂꯧꯖꯩ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯅꯁꯨ ꯅꯤꯡꯖꯩ ꯑꯌꯨꯛ ꯌꯦꯟꯗꯥ ꯍꯧꯗꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯍꯥꯛꯄꯨ ꯉꯟꯅ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯖꯩ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗꯅ ꯈꯨꯃꯟ ꯃꯥꯕꯨ ꯊꯧꯅꯤꯕ ꯍꯣꯠꯅꯖꯩ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯃꯇꯝ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯍꯌꯥꯏꯅꯨ ꯅꯍꯥꯟꯈꯩꯒꯤ ꯃꯇꯝꯗꯒꯤ ꯈꯔ ꯈꯖꯤꯛ ꯊꯦꯡꯗꯣꯛꯈ꯭ꯔꯤ ꯑꯗꯨꯕꯨ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯆꯤꯊꯦꯛ ꯑꯣꯏꯔꯞꯅ ꯃꯜꯂꯕ ꯂꯥꯏꯁꯪ ꯑꯃꯟꯕ ꯑꯃ ꯂꯩ ꯐꯛꯂꯥꯡ ꯀꯥꯏꯗꯤ ꯏꯀꯥꯏ ꯀꯥꯏꯔꯕꯅꯤ ꯃꯟꯕꯁꯨ ꯑꯣꯟꯊꯣꯛꯅ ꯃꯜꯂꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯃꯐꯝ ꯑꯁꯤꯃꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯃꯝꯁꯤꯟꯈ꯭ꯔꯕ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯀꯔꯣꯝꯗꯒꯤ ꯋꯥꯈꯜꯅ ꯈꯜꯂꯛꯂꯤꯕ ꯐꯥꯎꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯁꯪ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯃꯥꯏ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯒꯨꯝꯅ ꯍꯦꯛ ꯇꯧꯔꯛꯏ ꯍꯌꯥꯏꯅꯨ ꯃꯁꯥꯗꯨꯁꯨ ꯑꯩ ꯂꯥꯎꯏ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯏꯁꯪ ꯃꯅꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤ ꯋꯥꯈꯜ ꯀꯧꯏ ꯍꯥꯏꯕꯒꯦ ꯃꯁꯤꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯑꯃꯨꯛ ꯊꯥꯡꯕ ꯍꯧꯏ ꯈꯪꯍꯧꯗ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯍꯦꯛꯇ ꯆꯤꯡꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯏ ꯍꯌꯥꯏꯅꯨ ꯑꯅꯥꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯌꯣ ꯀꯅꯥꯅꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯈꯨꯠꯇꯨꯅ ꯃꯁꯝꯗꯨ ꯅꯥꯜꯂꯤ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯤꯒꯤ ꯃꯁꯝꯕꯨ ꯑꯁꯨꯛ ꯀꯟꯅ ꯍꯦꯛꯇ ꯆꯤꯡꯕ ꯍꯧꯅꯕ꯭ꯔꯥ ꯆꯤꯡꯍꯤ ꯁꯝꯕꯥꯂꯨꯅ ꯑꯁꯨꯛ ꯂꯨꯅ ꯊꯝꯖꯔꯤꯕ ꯁꯝꯂꯥꯡꯅꯤ ꯂꯝ ꯍꯦꯟꯗꯨ ꯍꯦꯟꯕ ꯃꯆꯥ ꯀꯅꯥꯅꯣ ꯊꯣꯛꯂꯛꯑꯣ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯍꯣꯏꯅ ꯑꯗꯨꯝ ꯁꯥꯎꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯔꯛꯇꯦ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯦ ꯌꯥꯆꯪꯕꯁꯤꯗ ꯀꯅꯥꯕꯨꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯒꯗꯕ ꯍꯨꯔꯥꯟꯕꯃꯛꯁꯨ ꯅꯠꯂꯝꯃꯣꯏ ꯀꯩꯅꯣꯅꯦ ꯈꯟꯖꯤꯜꯂꯨꯔꯒ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯁꯃꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯪꯈ꯭ꯔꯕꯅꯤ ꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯕꯦꯃꯥ ꯍꯌꯥꯏꯅꯨꯋꯥ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯊꯣꯛꯈ꯭ꯔꯒ ꯆꯪꯂꯛꯇꯦ ꯍꯥꯏꯔꯒ ꯅꯪꯗꯤ ꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯦ ꯏꯃꯥ ꯑꯩ ꯆꯪꯂꯛꯑꯒꯦ ꯇꯧꯔꯝꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯇꯝꯅ ꯆꯪꯈꯤ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯀꯨꯞꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯆꯦꯞꯊꯗꯨꯅ ꯍꯌꯥꯏꯅꯨꯒꯤ ꯇꯨꯡꯌꯥꯟ ꯇꯥꯕ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯌꯦꯡꯖꯍꯧꯔꯤ ꯆꯥꯛꯈꯨꯝꯗꯅꯤ ꯍꯌꯥꯏꯅꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯑꯦꯟꯁꯥꯡ ꯁꯦꯝꯂꯤ ꯍꯌꯥꯏꯅꯨ ꯃꯃꯤꯠꯇꯨꯅ ꯃꯃꯥꯗ ꯌꯦꯡ ꯍꯥꯏꯔꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯃꯐꯤ ꯍꯣꯡꯗꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯂꯥꯏꯁꯪꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯐꯤ ꯍꯣꯡꯈꯤꯕꯗꯤ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯕꯨ ꯐꯕ꯭ꯔꯅꯦ ꯊꯝꯕꯥꯜꯁꯅꯥ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯅꯍꯥꯟ ꯃꯈꯩ ꯃꯉꯣꯟꯗ ꯍꯪꯗꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯄ ꯑꯁꯤꯗ ꯉꯛꯆꯥꯅꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯕꯒꯦ ꯀꯅꯥꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯩꯅ ꯇꯥꯕꯗ ꯏꯃꯥ ꯂꯥꯏꯒꯤ ꯐꯤꯖꯣꯜ ꯍꯥꯏꯕꯁꯤꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯟꯒꯗꯕꯅꯤ ꯉꯝꯗ꯭ꯔꯕꯃꯛꯁꯨ ꯆꯍꯤ 3-5 ꯀꯥꯟꯅꯔꯒ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯤ ꯆꯍꯤ 10ꯕꯨ ꯍꯦꯜꯂꯝꯂꯅꯤ ꯂꯥꯏꯔꯕꯅꯤ ꯃꯍꯥꯛ ꯊꯝꯕꯥꯜꯁꯅꯥ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯂꯥꯏꯔꯕ ꯑꯁꯤꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃꯗ ꯇꯧꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯤꯡꯕꯁꯨ ꯊꯨꯡꯖꯗ꯭ꯔꯦ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏꯒꯤ ꯃꯐꯤ ꯍꯣꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯃꯥꯅꯒ ꯇꯣꯏꯅ ꯑꯅꯥꯕ ꯍꯧꯕꯅꯤ ꯁꯦꯜꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯟꯕ ꯉꯝꯗꯦꯗꯣ ꯅꯪꯅ ꯇꯦꯛ ꯇꯦꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯉꯥ ꯐꯥꯔꯨꯔꯒ ꯅꯨꯃꯤꯗꯥꯡꯗꯅ ꯐꯅꯦꯛ ꯁꯥꯔꯒ ꯈꯔ ꯇꯥꯟꯕ ꯁꯦꯜ ꯑꯁꯤꯇꯅꯤ ꯃꯁꯤꯅ ꯐꯥꯎ ꯏꯃꯨꯡ ꯑꯁꯤ ꯄꯨꯕ ꯋꯥꯔꯤ ꯃꯐꯩ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯁꯨꯝ ꯇꯧꯔꯁꯤ ꯃꯇꯥꯡ ꯆꯥꯕ ꯑꯃꯗꯅꯦ ꯁꯤꯟꯅꯕ ꯍꯣꯠꯅꯔꯁꯤ ꯍꯣꯏ ꯏꯃꯥ ꯁꯤꯟꯗꯕꯁꯦ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯍꯦꯟꯅ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨ ꯃꯇꯪ ꯁꯤꯜꯂꯕꯗꯤ ꯊꯃꯣꯏ ꯑꯁꯦ ꯏꯔꯨꯝ ꯍꯦꯛ ꯂꯨꯝꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯗ ꯀꯨꯞꯂꯤꯕ ꯃꯅꯤꯡ ꯃꯌꯥꯁꯨ ꯁꯣꯡꯂꯤ ꯁꯤꯠꯇꯣꯛꯄ ꯁꯦꯡꯗꯣꯛꯄꯁꯨ ꯉꯝꯗꯦ
ꯐꯛꯂꯥꯡꯁꯨ ꯏꯀꯤꯟ ꯊꯔꯤ ꯍꯟꯗꯛꯇꯤ ꯐꯖꯅ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯔꯁꯤꯀꯣ ꯏꯃꯥ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯅꯆꯥꯅ ꯈꯪꯅꯤꯡꯕ ꯋꯥ ꯑꯃꯁꯨ ꯂꯩꯔꯤꯗꯣ ꯂꯥꯏꯁꯪ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯅꯦꯒꯤꯅꯤ ꯑꯃꯥꯏꯕꯤ ꯑꯣꯏꯔꯝꯃꯤ ꯂꯥꯏꯁꯪ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯅ ꯄꯤꯛꯇꯛꯅ ꯂꯥꯠꯂꯝꯕꯅꯤ ꯍꯥꯏ ꯀꯣꯟꯅ ꯆꯥꯎꯅ ꯁꯥꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯗꯨꯕꯨꯅꯦ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯈꯨꯟꯖꯦꯜꯗ ꯍꯧꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤ ꯋꯥꯔꯤ ꯑꯁꯤ ꯍꯌꯥꯏꯅꯨꯅ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯉꯁꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯀꯥꯟꯗꯗ ꯃꯍꯥꯛ ꯈꯪꯂꯤ ꯊꯒꯣꯏꯅ ꯁꯤꯈꯤꯕꯗ ꯑꯃꯥꯏꯕꯤ ꯂꯩꯁꯪꯒꯤ ꯈꯨꯠ ꯌꯥꯝꯅ ꯆꯥꯎꯅ ꯌꯥꯎꯈꯤ ꯃꯁꯤ ꯑꯔꯣꯟꯕꯅꯤ ꯑꯔꯣꯟꯕ ꯑꯣꯏꯕꯅ ꯀꯅꯥꯃꯠꯇꯅ ꯈꯪꯅꯕ ꯅꯠꯇꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯏꯪꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ ꯆꯥꯛꯉꯟ ꯆꯥꯊꯣꯛꯂꯤ ꯍꯌꯥꯏꯅꯨꯅ ꯅꯝꯗꯅ ꯀꯣꯜꯂꯤꯛ ꯑꯗꯨꯁꯨ ꯐꯦꯡꯂꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯅꯤꯡꯉꯣꯜꯒꯤ ꯏꯌꯣꯡꯁꯪꯗ ꯐꯝꯊꯔꯤ ꯆꯥꯛꯆꯥ ꯃꯇꯨꯡꯗ ꯐꯅꯦꯛ ꯁꯥꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯐꯅꯦꯛ ꯁꯥꯕ ꯍꯧꯏ ꯊꯝꯕꯥꯜ ꯁꯅꯥꯅ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯕꯦꯝꯃꯥ ꯏꯃꯥꯗꯤ ꯐꯃꯨꯡ ꯆꯪꯂꯒꯦ ꯅꯪꯅ ꯀꯨꯏꯅ ꯐꯅꯦꯛꯇꯣ ꯁꯥꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯅ ꯂꯩꯔꯤ ꯍꯛꯆꯥꯡꯗ ꯁꯣꯛꯈꯤꯅꯤ ꯑꯃꯨꯛ ꯏꯆꯥ ꯅꯥꯕ ꯌꯥꯗꯦ ꯏꯆꯥꯅ ꯑꯃꯨꯛ ꯅꯥꯔꯛꯂꯕꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯉꯟꯅ ꯆꯪꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯊꯝꯕꯥꯜ ꯁꯅꯥ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯍꯌꯥꯏꯅꯨ ꯃꯊꯟꯇ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯈꯣꯏꯔꯧ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯆꯔꯩ ꯐꯅꯦꯛ ꯑꯗꯨꯕꯨ ꯁꯥꯔꯤ ꯐꯤ ꯁꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯩ ꯐꯤ ꯁꯥꯕ ꯈꯛꯇꯗ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯕ ꯊꯕꯛ ꯁꯤꯂꯝ ꯈꯨꯗꯤꯡꯗ ꯃꯊ꯭ꯋꯥꯏ ꯌꯥꯎꯖꯩ ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡ ꯈꯣꯏꯖꯪꯅ ꯆꯔꯩ ꯐꯤ ꯁꯥꯕ ꯍꯧꯖꯤꯟꯈꯤꯕ ꯋꯥꯡꯂꯦꯟ ꯄꯨꯡꯐꯝꯁꯨ ꯈꯖꯤꯛꯇ ꯐꯥꯎ ꯍꯦꯛ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯑꯃꯇꯪꯒꯤ ꯃꯇꯝ ꯑꯣꯏꯈ꯭ꯔꯕꯣꯏ ꯍꯥꯏꯅ ꯍꯦꯛ ꯈꯜꯂꯤ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯟꯕ ꯇꯥꯡꯂꯧ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯣꯏꯔꯤꯕ ꯑꯗꯨꯕꯨ ꯍꯌꯥꯏꯅꯨ ꯃꯁꯥꯗ ꯁꯣꯛꯊꯕ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯂꯩꯇꯕ ꯃꯈꯩ ꯆꯔꯩ ꯃꯥꯕꯨ ꯁꯥꯔꯤ ꯂꯩꯇꯕꯅ ꯈꯝ ꯊꯦꯡꯂꯕꯅ ꯋꯥꯕꯒꯤ ꯃꯩꯁꯥ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯇ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯏꯆꯤꯛ ꯍꯨꯟꯕ ꯇꯥꯡꯂꯧ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯂꯥꯏꯁꯪ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯁꯝꯂꯥꯡ ꯁꯥꯡꯕ ꯂꯩꯁꯪꯅ ꯊꯥꯗꯣꯔꯛꯄ ꯑꯃꯨꯕ ꯊꯋꯥꯏ ꯑꯗꯨ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯍꯦꯛ ꯂꯥꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯊꯨꯅ ꯍꯦꯛ ꯆꯠꯈꯤ ꯎꯅꯥ ꯑꯀꯪꯕ ꯃꯔꯛꯇ ꯆꯠꯄꯒꯤ ꯃꯈꯣꯜ ꯈꯣꯟꯖꯦꯜꯁꯨ ꯊꯣꯛꯏ ꯃꯗꯨꯕꯨ ꯍꯦꯛ ꯍꯌꯥꯏꯅꯨꯅ ꯇꯥꯔꯨꯔꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯔꯤ ꯃꯈꯣꯟꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕꯗꯨꯕꯣ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯃꯥꯜꯂꯤ ꯑꯣ ꯍꯧꯗꯣꯡꯅ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤ ꯍꯩꯃꯥ ꯃꯇꯝꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯑꯩꯗꯤ ꯆꯔꯩ ꯃꯥꯒꯤ ꯁꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯋꯥꯡꯂꯦꯟ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯍꯌꯥꯏꯅꯨ ꯀꯧꯕꯤ ꯑꯩꯍꯥꯛꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯣꯏ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯈꯣꯏꯅꯧ ꯏꯇꯥ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯉꯥ ꯐꯥꯔꯨꯅꯕ ꯍꯧꯕ ꯂꯥꯛꯑꯅꯤ ꯑꯩ ꯐꯅꯦꯛ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛꯇ ꯇꯧꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯐꯥꯔꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯕ ꯍꯧꯏ ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝꯊꯛ ꯑꯗꯨꯗ ꯁꯣꯠ ꯕ꯭ꯔꯦꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯍꯌꯥꯏꯅꯨ ꯏꯉꯪꯉꯛꯏ ꯃꯤꯀꯨꯞ ꯑꯃ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯏ ꯇꯁꯦꯡꯅ ꯇꯥꯏ ꯉꯁꯥꯏ ꯃꯈꯩꯗꯤ ꯍꯧꯗꯣꯡꯂ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯀꯩꯅꯣꯗ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯍꯧꯗꯣꯡ ꯑꯃꯇ ꯌꯨꯝꯊꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯥꯗꯦ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯍꯧꯗꯣꯡꯕꯨ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯏ ꯑꯁꯨꯝ ꯍꯧꯅ ꯇꯥꯔꯛꯏ ꯃꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨꯗꯤ ꯇꯁꯦꯡꯅ ꯆꯔꯥꯡꯅꯍꯜꯂꯤ ꯍꯧꯗꯣꯡꯂ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯈꯥꯗ ꯀꯨꯝꯊꯩ ꯑꯗꯨꯒ ꯌꯨꯝꯊꯛ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯌꯨꯝꯊꯛ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯌꯨꯝꯊꯛ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯅꯦ ꯀꯔꯝꯅꯣ ꯁꯤꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯦ ꯏꯆꯤꯡꯗ ꯍꯦꯛ ꯆꯤꯡꯅꯍꯜꯂꯤꯗ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯇꯨꯡꯌꯥꯟ ꯇꯥꯕ ꯁꯝꯂꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯊꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯥꯕꯨ ꯆꯤꯡꯕ ꯍꯧꯔꯛꯂꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯇꯧ ꯑꯃꯅꯤ ꯍꯌꯥꯏꯅꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯂꯣꯏ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯍꯦꯛ ꯎꯗꯦ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯄ꯭ꯔꯞ ꯆꯤꯟꯈꯠꯂꯤ ꯂꯩꯔꯤꯕ ꯈꯣꯏꯔꯨ ꯊꯧꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯁꯠ ꯆꯦꯟꯁꯤꯟꯈꯤ ꯊꯣꯡꯒꯤ ꯄꯣꯔꯣꯟꯗꯨ ꯁꯠ ꯂꯣꯟꯁꯤꯟꯈꯤ ꯃꯤꯄꯥꯏ ꯆꯥꯎꯔꯕꯤ ꯂꯩꯁꯥꯕꯤꯗꯨ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪ ꯐꯝꯖꯥꯎ ꯑꯗꯨꯗ ꯐꯝ ꯃꯤꯍꯨꯜ ꯑꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤ ꯍꯥꯏꯖꯩ ꯃꯊꯟꯇ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯉꯁꯥꯏ ꯌꯥꯆꯪꯕꯒꯤ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯃꯃꯥꯡꯊꯛꯇ ꯇꯧꯗꯕꯅꯤ ꯏꯁꯥꯁꯦ ꯏꯁꯤꯡ ꯍꯦꯛꯇ ꯆꯤꯡꯅꯍꯜꯂꯤꯗ ꯐꯝꯖꯥꯎ ꯑꯗꯨꯗ ꯃꯍꯥꯛ ꯍꯤꯞꯊꯔꯤ ꯂꯥꯡꯇꯛꯅꯕ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕꯗꯤ ꯌꯥꯗ꯭ꯔꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯣꯏꯅ ꯂꯩꯈ꯭ꯔꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯍꯌꯥꯏꯅꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ
ꯃꯃꯥꯅ ꯑꯃꯨꯛꯇꯪ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯅꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯉꯤ꯫ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯁ, ꯄꯂꯦꯝ ꯏꯃꯥ ꯃꯍꯥꯛꯇꯤ ꯐꯝꯖꯥꯎꯗꯕꯨ ꯇꯨꯝꯂꯝꯗ꯭ꯔꯦꯅ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯥꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯄꯅꯣ? ꯍꯧꯖꯤꯛ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯈꯤꯕ ꯑꯩꯅ ꯃꯉꯣꯏ ꯍꯥꯎꯏ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯣ ꯏꯃꯥꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜ ꯇꯝꯅ ꯊꯣꯛꯏ꯫ ꯑꯍꯤꯡ ꯑꯗꯨꯗ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯗ ꯃꯃꯥꯕꯨ ꯀꯧꯏ꯫ ꯄꯂꯦꯝ, ꯄꯂꯦꯝ, ꯄꯂꯦꯝ ꯅꯪꯕꯨ ꯑꯄꯣꯛꯄꯤ, ꯄꯂꯦꯝ ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯆꯞ ꯆꯥꯕ ꯃꯐꯝ ꯑꯃꯗꯤ ꯈꯪꯗꯕꯅ ꯃꯄꯥꯂꯥꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯇꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯕꯨ ꯊꯤꯔꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ, ꯍꯦꯟꯅ ꯋꯥꯔꯛꯂꯤ꯫ ꯏꯃꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯆꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯕꯤꯔꯛꯎꯅꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯣꯏꯕꯗꯧꯅ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯦꯛ ꯇꯥꯔꯛꯏ꯫ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯍꯥꯛ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯃꯩꯉꯥꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯏꯔꯥꯛꯅꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯏꯉꯛꯉꯛꯈ꯭ꯔꯤ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯄꯂꯦꯝ, ꯅꯆꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯏꯃꯥ! ꯃꯃꯥꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯏꯁꯤꯡ ꯑꯗꯨꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯩ꯫ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯈꯠꯇꯨꯅ ꯂꯩꯔꯥꯏ ꯇꯝꯅ ꯄꯨꯔꯛꯏ꯫ ꯊꯝꯕꯥꯜꯁꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯊꯛꯇ ꯍꯥꯏꯊꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯍꯌꯥꯏꯅꯨ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯋꯥꯔꯛꯏ꯫ ꯏꯃꯥ, ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯣ? ꯁꯤ ꯃꯤꯗꯃꯛꯇ ꯄꯥꯡꯕꯤꯌꯨꯅꯦ ꯏꯃꯥ꯫ ꯃꯊꯪꯒꯤ ꯏꯅꯣꯡ ꯉꯥꯜꯂꯒꯅꯤ ꯊꯝꯕꯥꯜꯁꯅ ꯃꯁꯥꯗꯨ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯍꯌꯥꯏꯅꯨꯁꯨ ꯉꯥ ꯐꯥꯕ ꯆꯠꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯃꯥꯒꯤ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ, ꯅꯤꯅꯤ ꯍꯧꯖꯤꯟꯈꯤ꯫ ꯃꯃꯥꯒꯤ ꯑꯅꯥꯕꯁꯨ ꯀꯔꯤꯁꯨ ꯅꯠꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯟꯗꯕ ꯌꯥꯔꯛꯇ꯭ꯔꯤ, ꯈꯟꯗꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯤ꯫ ꯍꯦꯟꯅ ꯍꯦꯟꯅ ꯃꯃꯥꯒꯤꯗꯃꯛꯇ ꯋꯥꯔꯛꯂꯤ꯫ ꯊꯝꯕꯥꯜꯁꯅ ꯌꯥꯝꯅ ꯐꯖꯅ ꯅꯥꯔꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯍꯌꯥꯏꯅꯨ ꯇꯁꯦꯡꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ, ꯇꯧꯐꯝ ꯑꯃꯁꯨ ꯈꯪꯖꯗ꯭ꯔꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯋꯥꯖꯔꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯈꯣꯏꯅꯧ, ꯊꯣꯏꯅ ꯍꯦꯟꯅ ꯁꯨꯃꯤꯄꯥꯏꯅꯨ, ꯏꯃꯥꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯈꯣꯏꯅꯧ, ꯄꯂꯦꯝ ꯏꯃꯥ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕꯁꯤꯗ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯥꯏꯁꯨ ꯈꯨꯔꯨꯝꯂꯤꯕ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯐꯅꯤꯗ, ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯕ ꯀꯔꯝꯅꯗꯤ ꯈꯜꯂꯣꯏ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯇꯥꯟꯅꯗꯨꯅ ꯊꯝꯕꯥꯜꯁꯅꯥꯒꯤ ꯑꯅꯥꯕꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯏꯁꯨ ꯈꯔ ꯈꯨꯔꯨꯝꯈ꯭ꯔꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡꯁꯤꯟꯖꯔꯝꯕ ꯁꯦꯜ ꯈꯔ ꯃꯈꯩꯗꯤ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯐꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯔꯤ꯫ ꯃꯁꯤꯗ ꯑꯣꯏꯔꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯕ ꯉꯝꯗꯕ꯫ ꯏꯃꯥ, ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯔꯅꯨꯕ ꯏꯃꯥ꯫ ꯅꯪꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ꯫ ꯁꯦ ꯑꯅꯥꯕꯁꯦ ꯑꯃꯨꯛꯇ ꯐꯔꯛꯑꯣ꯫ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯆꯥꯎ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯗꯦ꯫ ꯍꯌꯥꯏꯅꯨ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥꯁꯨ ꯐꯥꯔꯨꯗ꯭ꯔꯤ, ꯐꯅꯦꯛ ꯁꯥꯕ ꯑꯗꯨꯁꯨ ꯁꯥꯗ꯭ꯔꯤ꯫ ꯋꯥꯈꯜꯗꯣ ꯎꯪꯗꯨꯅ ꯇꯃꯔꯩꯈ꯭ꯔꯤ꯫ ꯂꯥꯏ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ, ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯝ ꯑꯁꯤꯅꯒ ꯏꯆꯤꯛꯀ ꯆꯤꯛꯄꯅꯤ꯫ ꯑꯍꯤꯡ ꯍꯥꯏꯕ ꯂꯩꯇ꯭ꯔꯤ, ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯂꯩꯇ꯭ꯔꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯥꯏꯕꯗꯣ, ꯏꯇꯠ ꯍꯦꯛ ꯇꯠꯇꯅ ꯐꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯍꯌꯥꯏꯅꯨ, ꯀꯔꯤꯅꯣ ꯍꯥꯏꯁꯨ ꯍꯥꯏꯉꯝꯗ, ꯃꯤꯉꯣꯟꯗꯁꯨ ꯍꯦꯛ ꯍꯥꯏꯔꯨꯗ ꯃꯍꯥꯛ ꯂꯩꯔꯤ, ꯈꯥꯡꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯃꯍꯥꯛ ꯂꯩꯔꯨꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨꯅ ꯐꯕ ꯀꯧꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯃꯍꯥꯛ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯑꯣꯏꯖꯔꯤ꯫ ꯍꯌꯥꯏꯅꯨ, ꯑꯍꯤꯡ ꯀꯌꯥ ꯁꯨꯔꯤ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯂꯛꯇꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯏ꯫ ꯃꯪꯂꯥꯟ ꯑꯗꯨꯗꯅꯤ ꯃꯥꯒꯤ ꯃꯃꯥ ꯊꯝꯕꯥꯜꯁꯅꯥꯅ ꯃꯈꯨꯠꯇ ꯂꯤꯟ ꯃꯀꯨ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯁꯥꯟꯅꯔꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯍꯌꯥꯏꯅꯨꯅ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯏꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ? ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ, ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯔꯦ ꯍꯟꯗꯛꯇꯤ꯫ ꯂꯤꯟ ꯃꯀꯨ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯃꯤꯅ ꯎꯈ꯭ꯔꯒ ꯀꯩꯅꯣ ꯈꯟꯗꯣꯏꯁꯦ? ꯊꯣꯡꯒꯥꯜꯗꯔ ꯀꯩꯅꯣ ꯑꯃꯨꯛꯇ ꯍꯨꯟꯇꯣꯛꯂꯨꯁꯨ꯫ ꯍꯩ, ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯁꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯤꯟ ꯃꯀꯨꯁꯤ ꯑꯆꯝꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯅꯪꯅ? ꯆꯝꯕ ꯆꯝꯗꯕ ꯑꯃꯨꯛꯇ ꯍꯨꯟꯗꯣꯛꯄꯤꯔꯨꯁꯨ ꯍꯥꯏꯕ, ꯌꯦꯡꯕꯗ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯏꯃꯥ, ꯅꯪꯁꯦ ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦꯗꯀꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ
ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯉꯤꯗ ꯉꯥꯡꯕ ꯇꯥꯕꯅꯤ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯕ ꯇꯧꯔꯤꯗꯣ ꯍꯩ ꯃꯁꯤꯒꯤ ꯂꯤꯟ ꯃꯀꯨ ꯑꯁꯦ ꯑꯁꯦꯡꯕ ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯃꯗꯨꯕꯨ ꯊꯛꯂꯕꯗꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯆꯪꯕ ꯉꯝꯗꯦ ꯏꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯝꯂꯕꯁꯨ ꯐꯩ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯄꯉꯥꯡ ꯉꯥꯡꯂꯤꯅꯣ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣ ꯃꯗꯣ ꯂꯤꯟ ꯃꯀꯨꯅꯤ ꯀꯗꯥꯏ ꯑꯩ ꯍꯨꯟꯖꯦꯛꯈ꯭ꯔꯒꯦ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯄꯤꯔꯣ ꯍꯥꯏꯕ ꯏꯃꯥ ꯃꯗꯨ ꯍꯧꯅꯗꯤꯌꯦ ꯍꯌꯥꯏꯅꯨꯅ ꯍꯦꯛꯇ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯤꯟ ꯃꯀꯨ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯩ ꯊꯝꯕꯥꯜ ꯁꯅꯥꯅ ꯀꯟꯅ ꯍꯦꯛ ꯌꯥꯜꯂꯤ ꯑꯅꯤ ꯑꯗꯨ ꯃꯨꯛꯅꯩ ꯈꯪꯍꯧꯗꯅ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯁꯥꯐꯨ ꯀꯟꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯍꯥ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯑꯗꯨꯅꯤ ꯈꯪꯗꯕ꯭ꯔꯥ ꯍꯌꯥꯏꯅꯨ ꯃꯃꯤꯠꯇ ꯏꯔꯥ ꯍꯧꯅ ꯏꯃꯥ ꯆꯠꯂꯣ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅ ꯍꯦꯛꯇ ꯁꯥꯟꯅꯍꯧꯈꯤꯒꯦ ꯍꯌꯥꯏꯅꯨ ꯆꯠꯇꯦ ꯃꯁꯤꯗ ꯊꯝꯕꯥꯜ ꯁꯅꯥꯅ ꯂꯤꯟ ꯃꯀꯨ ꯑꯗꯨꯕꯨ ꯍꯌꯥꯏꯅꯨꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯇꯨꯅ ꯁꯤꯅ ꯀꯩꯗꯧꯔꯒꯦ ꯁꯤꯅ ꯀꯩꯗꯧꯔꯒꯦꯕ ꯁꯤꯅ ꯀꯩꯗꯧꯔꯒꯦꯕ ꯁꯤꯅ ꯅꯉꯣꯟꯗ ꯆꯤꯛꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯍꯌꯥꯏꯅꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯪ ꯑꯗꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛꯅꯤ ꯃꯪꯂꯥꯟ ꯑꯗꯨꯅ ꯃꯍꯥꯛꯅ ꯎꯔꯝꯈꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯍꯟꯅ ꯅꯤꯡꯁꯤꯡꯂꯨꯏ ꯃꯊꯟꯇ ꯑꯀꯤꯕ ꯑꯃ ꯐꯥꯎꯖꯩ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯠꯇ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯂꯤꯟ ꯃꯀꯨ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗ ꯎꯈꯤꯕ ꯇꯥꯡꯖ ꯂꯤꯟ ꯃꯀꯨ ꯑꯗꯨꯒ ꯅꯣꯡꯃ ꯑꯩꯅ ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯕꯗ ꯌꯥꯎꯔꯛꯈꯤꯕ ꯂꯤꯟ ꯃꯀꯨ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤꯕꯨ ꯐꯅꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯃꯪꯇꯥꯛ ꯑꯁꯦ ꯄꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯂꯤꯟ ꯃꯀꯨ ꯑꯗꯨꯕꯨ ꯐꯨꯠꯇꯨꯅ ꯊꯛꯄ ꯍꯥꯏꯕ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯠꯇ ꯆꯠꯇꯨꯅ ꯂꯤꯟ ꯃꯀꯨ ꯑꯗꯨꯕꯨ ꯊꯤꯔꯨꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ ꯇꯨꯝꯊꯕꯁꯨ ꯌꯥꯗ꯭ꯔꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯩ ꯆꯔꯥꯡꯅꯩ ꯑꯃꯨꯛ ꯇꯨꯝꯊꯔꯨꯔꯕꯁꯨ ꯌꯥꯍꯧꯔꯛꯄꯗ ꯑꯃꯨꯛ ꯊꯦꯡꯈꯤꯗꯔꯥ ꯍꯥꯏꯅ ꯈꯟ ꯃꯍꯥꯛ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛ ꯏꯅꯣꯡꯉꯥꯟꯕ ꯃꯇꯝ ꯉꯥꯏꯔꯤ ꯊꯑꯣꯏꯅ ꯉꯥꯏꯕꯨ ꯉꯥꯏꯔꯕꯗꯤ ꯃꯇꯝ ꯃꯍꯥꯛꯁꯨ ꯏꯆꯠ ꯆꯠꯇꯕꯒꯨꯝꯅ ꯃꯇꯧꯏ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯌꯦꯟꯈꯣꯡ ꯈꯣꯡꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯝꯕꯤ ꯆꯦꯛꯂꯥꯅ ꯈꯣꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯑꯃꯝ ꯑꯉꯥꯟ ꯍꯦꯛ ꯁꯤꯟꯅꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯌꯥꯏꯅꯨ ꯇꯨꯡꯒꯣꯜ ꯑꯗꯨꯃꯒ ꯂꯣꯡꯗꯥꯏ ꯑꯗꯨꯃꯒ ꯄꯥꯏꯗꯨꯅ ꯄꯥꯠ ꯇꯝꯅ ꯃꯊꯟꯇ ꯆꯠꯂꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯂꯝꯍꯥꯡ ꯑꯗꯨꯗ ꯆꯠꯄꯗ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕ ꯑꯗꯨꯃ ꯂꯩꯈꯤꯗ꯭ꯔꯤ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯂꯣꯡꯗꯥꯏ ꯑꯗꯨꯅ ꯈꯣꯟꯕꯃꯨꯛ ꯍꯧꯔꯛꯂꯤ ꯃꯥꯅ ꯅꯍꯥꯟ ꯂꯤꯟ ꯃꯀꯨ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤꯕ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯝꯂꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯤꯟ ꯃꯀꯨ ꯑꯗꯨꯃꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯄꯥꯠꯇ ꯀꯨꯝꯂꯛꯏ ꯍꯌꯥꯏꯅꯨ ꯌꯥꯎꯗ꯭ꯔꯕꯗ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛ ꯃꯊꯟꯇ ꯉꯥ ꯐꯥꯕ ꯇꯥꯔꯕꯅꯤ ꯉꯁꯤ ꯑꯃꯨꯛ ꯄꯥꯠꯇ ꯃꯇꯥ ꯍꯌꯥꯏꯅꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯪꯉꯤ ꯈꯣꯏꯅꯧ ꯅꯪꯗꯤ ꯅꯊꯟꯇ ꯉꯥꯒ ꯐꯥꯔꯝꯂꯤꯕ ꯑꯣꯏꯔꯦ ꯏꯊꯥ ꯑꯩꯕꯨꯁꯨ ꯍꯧꯔꯝꯗꯕ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯐꯥꯗ꯭ꯔꯤꯗ ꯑꯃꯇ ꯑꯩꯕꯨ ꯍꯧꯔꯝꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯅꯪꯅ ꯏꯃꯥ ꯅꯥꯔꯤ ꯐꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯆꯠꯈꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯍꯧꯔꯗꯕꯅꯤ ꯃꯥꯁꯨ ꯀꯨꯝꯊꯗꯨꯅ ꯉꯥ ꯈꯣꯟꯕ ꯍꯧꯏ ꯍꯌꯥꯏꯅꯨ ꯃꯥꯒꯤ ꯂꯣꯡꯗꯥꯏꯅ ꯈꯣꯟꯕꯗ ꯂꯛꯂꯛꯄ ꯉꯥ ꯑꯃꯠꯇ ꯃꯍꯥꯛꯅ ꯐꯥꯔꯝꯗꯦ ꯂꯣꯏꯅ ꯍꯦꯛ ꯊꯥꯗꯣꯛꯄꯤꯈꯤ ꯃꯥꯅ ꯊꯤꯔꯤꯕ ꯑꯗꯨꯗꯤ ꯂꯤꯟ ꯃꯀꯨ ꯑꯗꯨꯗꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯊꯤꯈꯤꯕꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯤꯈꯤꯕꯗ ꯂꯤꯟ ꯃꯀꯨꯗꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯝꯕꯤꯗꯅꯤ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯔꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯤ ꯃꯅꯝꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝꯖꯟꯈ꯭ꯔꯤ ꯐꯥꯖꯤꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯄꯨ ꯇꯥꯛꯇꯅ ꯍꯤꯡꯅꯤꯡꯗ꯭ꯔꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯀꯧꯏ ꯏꯕꯦꯟ ꯍꯣꯏ ꯏꯕꯦꯟ ꯏꯕꯦꯟꯕꯨ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯏꯕꯦꯟ ꯈꯨꯝꯂꯛꯇꯦ ꯊꯣꯡꯗꯤ ꯍꯥꯡꯉꯤ ꯑꯗꯨꯒ ꯈꯨꯝꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯕ ꯃꯐꯤ ꯑꯗꯨꯒ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯂꯩꯁꯪ ꯃꯈꯨꯠꯇ ꯂꯤꯟ ꯃꯀꯨ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯖꯔꯤ ꯍꯥꯏꯖꯩ ꯑꯃꯨꯛꯁꯨ ꯅꯈꯣꯏꯒꯨꯝꯅꯅꯦ ꯑꯩꯒꯤ ꯈꯨꯏꯔꯕ ꯎꯟꯁꯥꯁꯦ ꯃꯀꯨ ꯊꯣꯛ ꯎꯗꯣꯛꯈ꯭ꯔꯒ ꯑꯅꯧꯕ ꯎꯟꯁꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤꯅꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯕꯨ ꯐꯪꯂꯔꯣꯏꯅꯤꯀꯣ ꯍꯣꯏꯗ ꯍꯩ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯈꯣꯏꯗ ꯋꯥ ꯁꯥꯟꯅꯒꯅꯤ ꯉꯝꯂꯤꯕ ꯃꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯌꯥꯝꯒꯅꯤ ꯉꯝꯂꯤꯕ ꯃꯈꯩ ꯑꯩ ꯍꯤꯡꯅꯕ ꯍꯣꯠꯅꯈꯤꯅꯤ ꯃꯗꯨ ꯍꯌꯥꯏꯅꯨꯒꯤ ꯃꯃꯤꯠꯃꯛꯅ ꯎꯈ꯭ꯔꯤ ꯍꯌꯥꯏꯅꯨ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯆꯠꯂꯤ ꯂꯩꯍꯥꯎꯒ ꯑꯃꯠꯇ ꯍꯦꯛꯂꯛꯇ꯭ꯔꯤ ꯂꯩꯁꯪꯅ ꯃꯈꯨꯠꯇ ꯄꯥꯏꯍꯧꯕ ꯂꯤꯟ ꯃꯀꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗ ꯁꯪꯁꯪ ꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯖꯩ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯈꯤꯕ ꯂꯤꯟ ꯃꯀꯨ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯄꯥꯏꯍꯧꯔꯤꯕꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯂꯤꯕ ꯑꯩꯅ ꯃꯗꯨꯕꯨ ꯍꯨꯔꯥꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯗꯨꯅ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤ ꯀꯣꯛꯍꯟꯗꯣꯏꯅꯤ ꯑꯩ ꯃꯗꯨ ꯍꯨꯔꯥꯟꯗꯕ ꯌꯥꯗꯦ
Lin Maku adubu hurandabu yade haiduna mapukningda chapyungna khankhri. Nongma hayainuna tanjama yengle hairaga nungthil pobop aduda hanubi adugi mayumda Huranbi amadawna chatlami yum adu yauri tapna imungda sangsilli. Matam asi laisangda yamna kanna tumli. Ahing chupa ama nongala phawba phattaba lai kayama sanaraba tungda nungthil pobopta tumba haibasi mahaki machatni. Malangba phamung aduda hanubi aduna isisina tumlibado mahak uri. Mamai laiduna atopa ka amada chatli. Imongdu imam hikmammi hayainu Lin Maku dubu koithi phak tunati asumna asum thirakpa asina kachin amada laiba japhu adubu hek hangdoklui. Madugi manungda Lin Maku aduna yauramlibado hek uri. Haraujaba ama phawna laukhatli. Aina thirakliba Lin Maku do masida lairadana tungdagi laisangna lauri. Hey Huranbi nang kadano hai mafam asida nang kaidoba changlakpano. Hayainu kanaroi khan hanubi adubu mana laina ngamni haina khanduna mamai onthoktuna hanubi adubu inthuramlaga makhuta Lin Maku do chitna pai mapalda chenthokkhri. Asumna hayainuna Lin Maku do hurankhri. Mangtak adugi matung inna asengba chaphu amada ising asengbada Lin Maku do phajana phutli. Madugi mahi adubu mama mangonda changnaina pithakli. Asumna taurabada numit humnigi matungda thambal sana mahaki anabadu pungphai phaba haibada oiri. Adumna mamana anaba pharabada hayainu haraubada loijari. Mathangi numitta mahakna paw ma asumna tari. Nungsitombina hairi. Aina ngasi napada siliba lehause. Pharira phatrira haibaga amate he khangzadri. Hore numidang amuk tamnaraktanane. Kainone nang haiduba. Kadaidagi lehauno duna. Hoi khainina nahanmuk ama lehau leiren hekpa changlubado khangidana. Hanubi ama tholakibado. Khangi adu kaidoraba. Aidi lehau hekka haina changlubani. Adugadi bema lehau makhong aduda makhoi miyam omsemduna leiramni. Kaidorage haise. Ho madugi hanubido lehau pambi aduda thauri yalaga sirami. Hanuraba masa mathanda sidogi tharak yalaga leiraba mana karigino haibani. Amuk ngai ngamsi ngamdadana thauri yalaga siruribadobo yamna phatema. Haujikti lehau pambido yanba hawauri. Asuk manam nungsiba asuk phajaba lehau leirenche napada amuk hana jinba phanglaroi haina khalubada aine thamoisi yamna wai. Pharabasu phatrabasu aroibo oina amtangdi chilhaurage haiduna hektuna chilhaubani. Wafam asi tabada hayainu swai lawi mathanna ta haijai. Madugi hanubido siraba laisang karamna siki thauri yanduna sire haibadi mayamna khangli. Karigumba mahakna sikibagi matangdo kanagumbana uhoba thoklabadi kham thengna ngakpa haibado oigani. Namidang aduda kanna lai fattaba sanaringai lai fattaba aduna ngamduna mabu mapal tamna soro hekta jingthorei. Aduga mangakta thauri thuduna leihau pambi usa amada hekta yasinlambani. Asumna laisang mana tawkhiba fattaba thabak aduna asumna sikhibani.